Kokomina senduna pangthokpa Manipur Kanba Khongchata lamdamasigi furupsa lakhenbana sarukyaduna maipakna pangthokre. Tonganba Warep Nipansu miyamgi mifamna Amatta Oina longminakre. Rally asida sarukyanavagidama kundaminariba Tonganba furupki miyoising yauna Tonganba maikei kayadagi masing yamlaba miyamna kwakaithila leiba tidim ground tamna laknaki. Miyam adugi marakta lamdamasigi Tonganba hiramda sagnairaba miyoi kayasu yaukhibaga loinana mahairoi Tonganba loop mairapaibi imaivel amadi irang asida lanjinariba miyamna sarugyaki. Ayuki pung tara tabada tidim ground dagi kokomigi thomi singna luchingduna Manipur Kanba Khongchat haina thaba banner amagi makhada rally adu Khongsan bahauke. Maduda Do not vulcanize Manipur, Indiana Manipur Thugaivi Aroi, resettle IDPs to their homes Amadi, stop proxy war haina thava play katkia, rally adu da sarugya kiba singna sijanaki Amadi, Manipur yapun masaktam ngakadabani, long live Manipur haivana chingba kholau kaya sulauke. Khongchat adu tidim lambi da laktuna Kaisampa junction dagi wahing laikai taba lambi tamna chatki, maduda su lambi gi nak yata leiramba miyamna Khongchat adu da sarukyavagi achauba mamitaki. Wahing laikai dagi nagamapal paring da chatuna khuyathung fauraba matung thangmaivan gi thau ground da Khongchat adugi lamthungpham oike loinara mafam adugi miyamgi oiba mifam amasu pangthoktuna Tonganba Warep Nipan sulauke. Warep sing adudi sugi mingda kuki lalauba singna aning apamba tauhaliba si khudakta lepkadabani su khudakta lauthokadabani amasung makhoigi mathakta matik chava action laugadabani. Manipura thokliba irang asi Indiana atoppa wari amada Puthoktuna Kanglup ki irang ni haina propaganda tauriva si khudakta lepkadabani. Lanjinariva singi akaknaba policy semtuna akaknaba matamgi manungda masa ki yumda hanjil hanbaga loindana makhoi bungak pi senbigadabani. Chin kuki narco terrorist singi cross border terrorism gi thabak thoram sing lefangadabani. Hariba cross border network thugaiduna illegal infrastructure sing lauthokadabani. Constitution apiba miyamgi hak amasung lengak lehallo. Transparency amasung accountability leiba miyamgi lengak athubada lehangadabani. Manipur gi territorial amadi administrative integrity ngakna thamgadabani. Manipur miyamgi democratic right amasung mandate India lengak na ikai khumnagadabani. Manipur da NRC natraga masiga manava kanglon athubada paikhatuna India lengak na ayaba piduna lamdam asida changsilakhiba mitop sing khandok kadabani. Loinana national highway singda mapumpa na chatpa Yahandriva se India lengak na athubada chatok chashin yahangadabani haiba Warep sing miyamgi mifam aduna Amatta Oina longminaki. NRC taugadabani haiba adum laba kholau singa se masi hen kan law ba loina sangsel leiba adum laba mitok mia za sing se hantu okanda makoi sing se halan ki ba mchangi lamdam sida sathari ba adum laba shu agreement da sathari ba adum laba shu gi cadre singa se makoi gi shu se India go menga tori ba se misham miam do onsin ga da borga di makoi shu se abrogate to ba changi amsung shu gi dung laba leiri ba sanna kanglon singa se masi ngang na chalan bang moida borga di makoi sing se adum lab su se khudak tagi hona abrogation to gadabani haiba se koi punna lawmina bagi tangai padab du lei India legang jing kuki narco terrorist sabanpa India legang jing kuki narco terrorist kulai une sijinda pa India legang Manipur tugai pa India legang Manipur tugai pa Manipur apun bagi wasal kamadi nam khai kai pa Manipur ki nam khai kai pa Manipur Kanba Khongchat ki miyam gi mifam na laukiba Warep su khudakta lathok kadabani su gi mingda kuki la lauba singna tawning ba taholiba se khudakta lekpadabani amasung matik sabe action laugadabani. Indiana Manipur da thoklibi irang asibu aranba wari singbul amada uthaduna Kanglup ki irang ni haiba propaganda asi khudakta lekpadabani amasung Kanglup ki irang gi mingda miyam gi Pangpham thokpa haksing matpa amadi temsingnaba khudakta lekpadabani. IDP singi akaknaba policy sing semduna amadi akaknaba matamgi manungda masa gi yumda hanjal hangadabani. Loinana IDP singbu luna chana tawbibaga loinana makhoibu section na ngakpi senbigadabani. Tin kuki narco terrorist singi cross border terror activists sing lefan gadabani makoi ki cross border network sing thugai baga loinana illegal infrastructure sing lathok kadabani. Constitution na piriba miyam ki hak amasung lengak phangalu loinana transparency and
accountability laiba governance atuba matamda lehangadabani Manipur gi territorial amadi administrative integrity ngaktuna thamgadabani Manipur miyam gi democratic right amasung mandate India government ikai khumnagadabani Manipur da NRC natraga masiga manaba mechanism atuba matamda paketuna lisang sinna India government ayaba piduna sangsilagliba mitop sing khaduk kadabani